State asigi chaukat thorangi matangda Union Minister Singh amadi Central Leader Singh unarubada natana Haryana gi Chief Minister Nayab Singh asaini naunawa sakloba yauruba Chief Minister N Biren ngase New Delhi dagi Imphal da halakre Birtiken Bridget International Airport Imphal da Chief Minister na thunglaba matung Paumi Singh da khongchat aduga mari lainaba wahang amata hangbagi tanja piramdana CM Banglo tamna adumak chatke panbayabadi Chief Minister gi hantaki khongchat asida state asigi tongan ba Jackson Thorang Singi matangda center ge luchingba singa unarakhiba taragasu mahakna Delhi da leiringaida mahak pulau thoknaba BJP ge MLA tara mapanna Prime Minister amadi BJP ge President da Cherol Pisin ki haibagi wafam amaso leiribane nakalamaromda Chief Minister Biren ngase nungthil pung ani rom taba matamda Indigo ge flight amada Imphal da halakhibane Chief Minister na tonglakhiba flight adu nungthil pung ama makhairom taba matamda runway da tagani haina tawrambane adubu plane adu runway da taramdaida amuk hana mathakta paikhatuna minute kun rom hena nongthakta pairaga laikhi adubu plane adu airport ke runway da asoi angam amata yaudana taki